Akasvani Imphal Ngangom Kiran Pau Pajari Ahanbada Murwaiba Pau Security Force na Toan Mapam Singdagi Lalho Mari Amasung Nongmai Taret Yauna Kusu Kulai Kamarum Pagatlay Panthoibi Iratpa Masung Durga Pujana Lakpada Hanagi Mukhyamantri Nongthomum Birenna Manipur gi miyam da yaifa paujal pirakli amasung Bharat pu chakhulaba leibak ama ohinanabagi pandamda Viksit Bharat Run lisingani kunmanga malem gi leibak chama henbada pangthokrai Security Force na singnaba mafam singda area domination amasung thibomagi thabak leptana chathari Rajya Police ki control room na thadorak pachero lamada hai ngarang su tongan mafam singdagi lalhawu mari amasung nongmai taret yauna khusu khulai kaya marum phagat lei Imphal West Jilla gi Patsoi Police Station gi manung chanba sangai tel longa kwereng crossing dagi Security Force na single barrel nongmai mari samdok laba sniper rifle lama 9mm pistol lama bulletproof flat ahum hand grenade ahum detonator ahum helmet taramari bawpheng handset ani camouflage t-shirt ahum bag ahum amasung tongan makalgi nongoi maru sing phagatki akangno paw phangbadagi thibo magi thabuk chathabada miyamdagi namduna sel khaiba masung aina yadaba thabuk singna chanaba tongan ba lalhulup singi miyoi mari phagatki Imphal East Jilla gi Sogolmang Police Station gi manung chanba chanung mayai laikai da laiba masagi yumdagi Pripak Red Army gi miyoi ama Security Force ngarang phare mongondagi lupa lising homputara phanglei Imphal East Jilla gi Haingang Police Station gi manung chanba Khabai Shoi Kongmo mapandagi KCP PWC gi miyoi amasu ngarang phaki Atopa thodok amadana Imphal East Jilla gi Lamlai Police Station gi manung chanba Napet Pali mamang laikai dagi KCP Maoist gi miyoi amasu ngarang Security Force na phare Imphal West Jilla gi Lamsang Police Station gi manung chanba Phayeng Ching Khunau dagi KCP City Maitei gi miyoi amasu ngarang Security Force na phare mangondagi double barrel rifle ama phangle hairi Panthoibi Iratpagi matam lakpada hanagi Mukhyamantri Nongthomam Birenna Manipur gi miyamda yaifa paujal pirakli Warol amada Siri Birenna hai lamdam asida lairiba miyambo ima Panthoibina nungai yaifa pinaduna hena chakut lamdam ama oiminarsi Durga Pujana lakpada su yaifa paujal piraduna Siri Birenna hai ima Durga gi thaujalna lamdam asida shanti chakut pamadi nungsi chana hingmina lamdam ama purak poidasanu Mahusagi chanabi masung harau tayambag loinana Durga Puja gi thorum pangthoknabasu mahakna phongdokli Kumja lisingani ni futaret phawgi manungda Bharat pu sakhulaba leibak ama ohinana bohanabada Pradhan Mantri Narendra Modi na tongan ba thausil thorang kaya paikhatli haukiba tha sigi tarat mahaki mapok numitta nupi oibising amasung angang singda masioib sinjak pijaduna masam uphana lehinana bagi pandamda haudokkiba swasthya nari shasak parivar abhiyan asi leibaki mapum kayada leptana pangthoknari Thausil asigi matangda Akasvani Imphal ga khanana unaba mada Rajya Social Welfare gi Director Ana Arambam na hai nupi amasung angang sing tinjang kaijang dana masama uphana lehelabadi hena mapangin kan bulaibak ama sangutpada chaungna mateng oigadoribani haibagi wakhalonda Pradhan Mantri Narendra Modi na haudokkiba scheme asi yamna phaba scheme amani scheme asi Social Welfare Department ki makhar pangthokliba Posan Ma campaign ga punnas pangthokminari mahakna hai Swasthya Nari Sashakta Parivar Abhiyan asi yamna phaba scheme amani scheme asi Poshan Ma campaign ga convergence tawraga pangthokli thausil asina leibak asigi nupi amasung angang singda aphaba machi oiba chinjak pijaduna tinjang kaijang dana masa mawu phana lehanaba pandam thamli nupi amasung angang singbu masa mawu phana lehanlabadi aikhoigi leibak asi mapangal kanba leibak ama oiba ngamgadawribani masina kumja 2047 phawbagi manungda Bharat pu developed nation ama ohannaba thamliba pandam asi phanghanbada mateng panggadawribani maram aduna Prime Minister Narendra Modi gi scheme asi yamna phaba scheme amani haijaningi Laisang them apun bulub na sinduna chama kunmapan suba irabodning sing tharong sarukama oina ahumluk suba nomyoiba village level literary midcom felicitation gi thorma mangarang laisang them kaithal laiba laisang them ima lairembi sanglen pangthokre Lok Sabha gi MP Dr. Angomcha Bimol Akoijam Hanagi Mukhyamantri amasung Congress lusingba Okram Ibobi amadi MLA Okram Surja Kumar na lusingduna irabot ki photo da miyamna lai katunai kai khumna utki Thaurumaduda lamyanba irabot pa saithaba mahiroi singi saireng amasung quiz sangdumna busu pangthokki
District Olympic Association Thaubalna District Administration Thaubal ga khusamnaduna tha asigi kunmari dagi Thaubal Multipurpose Indoor Stadium da satharakiba District Olympic Games ngarang loishin kre. Numit mangani satharakiba games asida tongan tongan masana kunlomda athoi ahen tanaki. Loishin bagi thorumda Lok Sabha MP Dr. Angomcha Bimola Koijam Hanagi Mukhyamantri Okram Ibobi Masung District Olympic Games Organizing Committee ki Chairman Shuaribi Thaubal gi Deputy Commissioner Hana Kamina Sarukyaki Tabiriba Pawasi Akashvani Imphal Lagini Hauzik Chathariba Sabha Pakhauragi Sarkama Oina Kendra Youth Affairs and Sports Mantraloy Masung Mapal Thorum Mantraloy na Punna Sinduna Lebak Sa Mehenbada Bexit Bharat Run Lisingani Kun Manga Pangtokre Mantralagi Paun Hai Bangkok Beijing Beirut Bishkek Brunei Doha Nairobi Kuala Lumpur Mandalay Melbourne Perth Riyadh Rome Seoul Sydney amasung Tokyo yauna malemni masak naiba mafam singda kilometer ahumdagi na mari rom sangna pangtokkiba lamjel aduda mafam sing aduda laiba Bharat macha singna saruk yaki makoina Bharat pu maromdom lepsaba ngamba chakhulab laibak ama ohinna na wasak lauki ek per ma ke nam campaign gi makhada makoina mafam sing aduda mahausa gi phibam kahindana thamna na pandamda u chara sing su thaki Lakliba Bihar Vidhan Sabha Mikhal amasung Vidhan Sabha Kendra Nipan gi marki Mikhalda Central Observer Oigedaba Singh Election Commission of India na lauthokre Observer Singh asigi manungda General Police amasung Expenditure Observer Singh yauri Pangthokadurwe Mikhal asi niyam chumna amasung ningthina pangthok ngamnanawa hapliba Central Observer Samri Humputara asigi manungda IAS Officer Chahum kun amasung IPS Officer Humpu yauri Ngasi phongba pauche singi maroi pau singi dama hauzik Naorem Victor leire Victor Thagachari Kiran Relief camp ta leiba mahiroi ama masa mathanta siramba Manipur Pollution Control Board na single use plastic kaya fagat khiba yauna tongan ba pau singna ngasi phongnari ba pauche ayambagi maroi ba pau sing oiri President's rule chalairakpadagi nongmai bongi makhol tadrabasu relief camp ta sijaba leptri Imphal da MLA amana IDP singbu lai khurum hanaba lamtharingaida Jiribam relief camp ta mahiroi ama thauri yanduna siramle haina huyen lanpaugi banner headline tawri pawsimak Manipur Mail gi su ahan headline tawri chahi yangkhai gi matungda somdal gi khunja singna thuingalen muibabu oknaba khawrang na ngairi haiba paw pokna fam pawche gi ahan headline tawri Manipur Pollution Control Board na Imphal East ki Nilakuthi dagi single use plastic carry bag kilogram lising kuntra rom phagat kre haiba paw Sanga Express English edition gi ahan headline tawri sana laibak pawche da BJP lengak na thabak amata mai pak na pangthoktri Megha Chandra Bhot Chor Gadi Shor haiba sida youth convention pangthokre haiba paw ahan headline tawri pawche simakta da Nepali na Naga khulgi ningthau oirakpada natana kuki da lam yolambagi wathok lakle haiba paw asina ani suba headline tawri World Food India lising ani kun mangada lamdam asigi oiba chana thaknaba potlam sing mapung fana yonba ngamle haiba paw People's Chronicle gi ahan headline tawri Actor Vijay gi rally da netsin nabada nifu sikre haiba paw Sanga Express Manipuri edition gi ahan headline tawri Pension chatlaba ahal yauna tongan ba sinpham da leiriba mioi singdagi Kuki Jo Council na donation gi mingda yamlaba sinpham kaya khongat labra haiba achauba wahang thorakle haina naharol gi thodang da ahan headline tawri Land Resource Department na thokiba land notification kaktat pinaba Kuki NP Manipur na governor da taksin kre haiba paw Ganfew Mail gi ahan headline tawri Tamenglong da leiba farmland fishing pool da nga faba changdamnaba ama pangthokre haiba paw Tamenglong Times ki ahan headline tawri World Tourism Day come First Lizai Fest celebration Sadim Lizai Lake ta pangthokibagi paw Hills Hornbill Express ki ahan headline tawri Kiran Thagachari Victor Aroi badamaru yo paw amuhanna Security Force na tongan mafam singdagi lalhawu mari amasung nongmai taret yauna khuchu khulai kaya marum phagat Panthoibi Iratpa amasung Durga Puja na lakpada hanagi Mukhyamantri Nongthom Birena Manipur gi miyamda yaifa pawjal pirakli amasung Bharat pusakul abalaibak ama ohinanabagi pandamda Bexit Bharat Run lisingani kun manga malem gi laibak cham henbada pangthokre pawloi jare